Ipana takpibadagi Delhi da marini suba numitta sananaba tadana aiga lulung pauga aikhoigi aeroplane gi ticket sans ta book tawrure mathang numitta ipabu yumda thilunaba lulung pausu mama unanaba tadaga loinana aikhoi khunda satle yum hek yobaga imana aikhoibu harau harau na okpiraga lulung da hai namado ngarang asida laklami mangda nangbu urami hairambane namana harau jagani nayumda yoruko kona wari watai sanasi lulung satkraba tungda imana hai John di yoraktra madi ada lehori mathanta thamamlaba masa phahorabra layang bahogat hobada mangairi lulunga igabu faduna purakpani aikhoi marini subada chatkani tadana ticket kaklure nakhoibu ada farariba aikhoi sidasu nangi ipabu faba matamda imung asi pumsai sai khrabani John gi senthum mapot masai kadai da lei magi gari kadai da thammi hangbada thibada khun pumnamak pumlang lang khrabani aduna ukil nektuna ipabusu aikhoibusu jamin da than bire aina lulunga Delhi da John gi manakta chatpasu yabire kari sunu sathi uranu ima napabu fabada ima di yamna warurabani Delhi da di kadai da gi paisa puga dawri tadana puthok pigani hai lulungi di magi di mamana pigani hairi mahakna chatkani haina songthoklakpani mahak yawbusu phai ai ithanta chatpasu nungaiti paisa su tadana su hapigani hai adubu yade mamana soidana puthokani hai yengba haibaduni aikhoigi thabaknina aikhoina su khara pangbi batai wari sanaringai seraksida lulung mama machasu singai yorakle aibu ubada lulungi mama ine aguina harau harau noktuna hairai naksu lakle tabada uningman khraduna ima hekta chelaklabani nakhoina ada leikhringaida khunna sida thana mayam lakpagi wa taram lagani lulunga nakhoi ani kadai da lotkhre jonbuna kadai da lotli hangbaga thibaga mata amoina tawkhrabani aibu su phagani haiduna tawrurabani khun mayamna horakpadagi tokhibani zonsu kharadi phawre hai sumbra doctor na adum hai ma ki layangba hogat hori makhoigi misula awi haine nakhoi chatnabagi ticket su kakle haibabu sumbra tadana kakpire ine wa haige nakhoina lulungi paisa puthokani hai haina tami ai sauduna laibane inegi paisa leiko mapana gari gurung chatuna sikhingai dagi tadaga nakhoi mayamga lulungbu sembi sabirakpane makhura sing amatana thawoina tawbi khidabane nangi ipana honabibadagi khudong thiba thodoktudagi ni haiduna sen thum phanganki nangna mabu laik laisu tamanbadagi hentoktuna mamanabaga mayok yaba ngamnanaba karate fau tamhanduna singleibak asida angang oina maming lehanki masigi chawraba laman ima ichana toli nangi damak mahak mathwai thaba fawbada mayong yagadobani sinarabani paisagi dilairi aina leitraga nakhoina pangba yai lulung pause nakhoida imana amuksu sinari basin ima agui mamittagi mapi sinthare amuksu hai ibe marozi nang aina hek poksavi ichanu pini haina aina khanjaribani naupa ase nangonda hanana sinakhraba natra nangi awaba matang sida mabu mateng panghalu mahi tambada kaiba kaidaba karisu khalunu tamba matamda tamgani nahakna tomta chatpa yade paisana kaya changadoba tadana hai ine paisa yamna changani ine na araiba khara happy bayai aikhoina tawgani aigi paisa lei kayano aduta hayo leitraga aina hairakani hangat handa chatpada lupa lising ani ahum changani aeroplane na chatkadobani phare ai paisa du nanauda pirake nakhoi hayeng amuk imphal chatkani hai aikhoi sem sarage mahak chataba kaya ponate oza aikhoi chatlage ai nganta lake lulungna hairai mama machamak hankre numituma khungi ahlaman aigi maru mapang kaya ama laktuna ipabu phaduna pukhibadagi thadolakle aisu halakle haina tabadagi khunja mayamna amagi mathangda ama ngaihak leitana lakpiduna hangbire ipa ima tadanadi aikhoigi yumda thanagi so sangsing aduga jawan singna ipabu phaba matamda tokhibasing adu kupna tamkhide adubu hangba lakpiba mayamduna ahansu oiraba masasu laithung palaba ipabu aduga imabu kaya otnaikhiba kihenkhibagi paw kaya tamle aikhoina sukhang khangdaba jona tongla I haiba kar masada yaukhi haiba paisa aduta natana jonbu kadaida thamkhre haibna singba natana tawa wafam kaya hangkhiba chatpa ngamdraba ipabu chatlu haina kihankhiba punomaktu tarubada makhoigi oidaba wafam kayadu semgatnanabagidama makha amu kari torokadagi kidaba ngamlakte
Khalluraga John-gidamak aihak leiba ngamlakte. Kanana khangba magi mari matani haibasingduna mabu ningthina senaramgadra. Aikhoida siriba maraldu sumhannabagidamak mangonda kari toramgani. Aihak magi manakta yauningbana ngai ngamlakte. Haina nongmaduma wana lelaga tadaga loinana nonghek nganbaga Imphal da amuk lakle. Tadaga tanaraga Raisolada aihak nini chanbada airda Delhi yoroklagani haibagi telegram ama tantha thakre. Nongma ninidu wana ngairaga satkadauba numitki ayukta tadaga inamagana aigini haiduna lupa 10,000 pibire. Sananabagi sem saringai ngahak aduda Delhi dagini haiba telegram ama thunglare. Hangdoktuna parubada asumna hairambe. John serious, come immediately, Raisola. Tadagi cairda aigi mingda tharakpani. Aihak swai lawe, tanik lepa phawba warai. Magi layangba hogat hobada ngai hori. Ai lepa ngamdraduna laibakta famthare. Tadana aibu yenglaga aigi khuttagi sedu lauraga yengi. Lulungna yamna langtaknana hanglai. Kari harakpano oza. Tadana khumi. Nakhoibu singai lao harakpanida. Hojik chatlaganidana. Nakoi thorang loiraba natra kharangan na chatlase chance ta kakpa ticket ni phangani di hai howi haina ba machangani inammada taklamlaga aikhoi adum tholakle aigi itaududa mahak yamna nungai ta duna lehowi haiba khangna aihak wa ngangpham khangkhide tadana waiba kardu tonglaga aikhoi aerodrome tana lakle hek yobaga tadana question chenduna honabi badagi aikhoi gi ticket okay oire ikuidana aikhoi anima security check kidamak sem sanaba mana hai Rosie, Lulungpao, Mongoloyo, Matam Sana Yogani Ning, Raisolana Nakoibu, Naibirambasu, Nairamdravasu, Taxi Amadadum Satko, Hospital Lomda, Hek Yobaga, Telegram Toro, Mana Aigi, Kut Paiduna Pusinbi, Lulungi Makut Soi, Aikoisa Luki Getada, Aigi Mita, Pigi Irasian Badu Uba Mali, Karigino Napi Irasia Livo, Kaisutoramoy, Nag later Vaduda, Tobo Eramgani, wish you best of luck. Aigi kokta nanthavi lulungda sukonbi security check loibaga aikhoi pumnamak aeroplane leiriba adomda chatle hanna yengkhibada tadana makhut ani thangatuna haibadu ui aikhoina su hai ikuidana Imphal airport thadoktuna paikhatle mathang pairaktuna Guwahati Bagdogra thadoklamduna Patna yaure mafamduda aeroplane bera tawi haiduna pungani henna pallaba tungda amuk pairakpana Delhi gi Palam airport ta amam angan sinarakpa tanjada thoure plane dagi kumtharaga lulunga aikhoi anina aikhoi gi suitcase anidu lawthoklaga aikhoi bu okpa mi lakpra yengduna taxi thavam adomda yenglingai tanjaduda Arunachal Bhavan gi driver na setpa blue blazer machugi uniform setpa mayang nupa ama aikhoi romda sanglaklaga aingonda salam towi aduga Hindi da hai Ma'am Saif Imphal dagi lakpi ba oirabra mani Imphal dagi ni amuksu hanglai Ming Mistress Rosie Mani aini Arunachal House dagi tharakpani asomda lakpiu Aiga lulunga tungtha mangtha magi matung illi singai car amubama aikhoi gi nakta thojilai yamna nakna khami aikhoi bu singlakpa nupadu gari gi maning gi thongdu hangtoi aina leplaga lulungbu gari da kakhalu hairingi tanjada gari manungda phamlamba amana aigi khut paiduna singsilai driver ni haiba nupaduna aigi nangan paiduna kanna insilai aina ikhang khangna lulungbu kowi nakta lepliba lulungna gari manungdagi thindokliba nupadugi makhutta magi makhutna yanthakibagum tawki aihak itau tawna mapalomda tutharai aibu ilamba driver duda lulungna khangkau kawbuda gari mamang thongi khutpai phamaduda yanduna khangi thongdu singai hangdoklai gari du sillaba miraktuda hutuna khangthau thauki satlamba miyamduna law khongduna thina chainai turubadagi ai hawgalakpada lulung aigi nakta sensilai hanglai soklabra oja aigi khuttagi nanthokduna tariba suitcase mana khunkatlaga yamna fingna hai airport ki office kadomdano adomda chatsi oja arakpa chatkadauba okadauba thinturokpa achat awok miyamna pumnom nomba atopa amana atopa amagi karisu yengnadaba sarangnaba tanjaduda mikup ama anigi manungda thokiba thotokni kanasu khangaudabagum tawi adubu police officer amaga constable ani ahunga aikhoigi nakta sensilai officer duna hangbirai khana chainabra kari tawnakhre asoka pandi yaude ko yaude aibu gari da singkhatke tawbo oiramal o gari dudi number khanghaubra khanghaudre thokibana hankre
Kadai chatpigadaubano? Aikhoi anaba magi manakta hospital da laksabani. AIMS-ta. Adubu hojikti khudong chagani thajadre. Ngasigidi Arunachal House ta chatpa tare. Hojik Delhi gi law and order yamna phatte. Aikhoigi station house ama asida lei. Hojik thokibadugi report amatang tobiyu. Arunachal House phawba aikhoina thinba yanaba. Somda lakpiyu. Magna hairibadu chummi khanduna lulunga aiga officer dugi matung induna airport ki campus manung maktada leiba police picket tu tana chatle. Officer duna che sang piraduna aina hojik thokiba thodok tugi report ama tani iduna pisille. Mahagna khudakta escort party ama sinbiduna mahag masamak yauna makhoigi gari amada aikhoibu Arunachal House tana thinbirakle. Aikhoina house ki kangatphum siri gi machinda gari he khambaga Miss Raisola tholokpaga tan chanaru. Aina gari dagi kumtharakpa ubada mahagna ingangakna hanglai. Haima Rosi nang laklabra paw amata su tharaktaba. Telegram thakibadu phangdabra. Police officer dusu gari dagi kumtharakle. Aingonda chatlage take tawbo male. Ma ubada Raisola ngaktak tawi. Aina saktai. Miss Raisola, Resident Commissioner of Arunachal House. Good afternoon, madam. I am Assistant Station House Officer, Palam Airport. My name is Abdul Aziz. Good afternoon, Sahib. Makhoi ani khud sokne. Aina aibu thinbirakpani hairubada Miss Raisolana coffee thakfi ko haina khamduna aikhoi mayamak magi kada sangminare. Bearer amada coffee puraknaba haikre. Aikhoi marimak phaminarabada aibu car amada faduna puge tokhibadugi wari Raisolada tamlubada mahak mamit mana sab yungi. My God, airport magtada. Lulung yorom dragadi aibu swedana pharamgani. Officer dugi mamangda Arunachal House ki driver ni haiduna aingonda minam khibadudi hairudre. Officer aduna report ama tau takpiduna report tawbadagi aibu thinbiraklibasini. So kind of you. I am much overjoyed. Please don't bother. Coffee orakle. Bearer dagi coffee du loraga aina officer du da lal. Mahagna hai. Delhi is so dreadful nowadays. You are fortunate enough. Coffee thakna magi fruit khawdagi visiting card ama lawthoklaga aingonda pi aduga hai. Aigi official address ni. Karigumba aigi iteng pambirabadi phone aduda ring tawbiro. Aina mabu magi minung sigidama thagatli. Coffee thakpa loirabada namaskar tawraga mahak chatkre. Aikhoi da ngairabada Raisolana yamna khangningna hanglai. Nangna nahak lakani haibagi telegram thaki haiba natra. Aidi phangkhide kayam kuire. Aina lakadoba numit humni watlingaidani. Express ni. Nangna su ama tharakpadai ni. Maduna aina lakpa numitugi ayukta phangi. Karino ne hairisibo nangi su ai phangde aina su thakide. Yamna angakpa wani. Thakide haiba adudi aina phangkhibadudi kanadagino. Nangi ming thaida. Aigi dudi soidrabani ai magna thakibani. Phangpham thoina telegram office na PB dravazal. Karigi piroi dawriba Imphal da panduna leirabra. Sidabu yoroklabadi soidana pirakani. Amukta asumna tawkhidri. Yamna serious oiba wafamni masi. Ngaikho nangna phangkhiba telegram da kari hairai. Zone serious come immediately hairaga nangi ming Raisola haina thai. Raisola ingangakna yankhalai. Good God, yamna serious oiba wani. Zone gi relative anikak lehawi haibadai. Makhoi aiga nangati nei haiba khangba natra. Ai Arunachal Bhavanda lay haibadi khanglamgani. Aina haikhiba male ningi. Adubu nahaki ming makti haikide. Nanga aiga marupni haibasu haikidaba male. Bhavan sida lay haiba khanglabadi aigi ming khangbadi aruba natte. Aziz Sahib na hairambadu achumbani. Delhi is dreadful haibadu. Gang khutfu amadi layba tare. Nangna thakhiba telegram gang aduna intercept tawkhrabra anisi yamna mari leinagani. Natragadi nahakna thunglagadauba numit makhoi karam khangani. Hoi, oibabudi yai. Nangna phangkhiba telegram duna nahak chingai laklagani ningbadagi nini humni changna senarambasu yai. Amabu erabasu plan asigi sem saba gang amadi leire. Naraibo fabadagi lulungpaw yawbadagi plan adudagi nathok hore. Matung asidadi aikhoi yamna section batai. Nahak lulungpaw nakhoi animak pangchat chathokpa yadre. Dr. Rauna natraga magi staff ki mina kade. No, never. Makhoi kanamata adumna tawro. Nangna hek chatkibaga ai maga phone da wari sane.
Mathang numita ai isamuk chatlui. Oh, pau amana John layangbada fajana respond tawi. Miracle ni hai. Process mata asi yang lagadi. Magi masa sayol muki manungda pharak lagani hairai. Oh, adum hairak pra. Hairai. Aiga unage haibada nongmani ni ngai kisi hai. Aina khanbada makhoi relative sing aduga fauba unahandaba male ningi. Oh, Raisola, madugidamag ai lining jaban. Makhoi do ai singnai. Magi manaw ni haibado ai taseng na singnai. Nangi lamanbu kari na singadobano. Ai khangdi. Raisola, ai bumunna yanglaga noktu na hairai. Ai su nangi laman yamna tolina. Na kauramba suyai. Ai di kaudri. Jona masa pharak panumita ai laman singba sakso. Oh, aduga wa amana Dr. Rauna na kaidongi lakadagi haina ngasai ayuk phone toroklami. Karigini haibage. Madumakti hangaudre. Oh, karigumba Jona hangbadagi. I am so sorry. Madumai kauhore. Adubu nunangano hayang unaragani dana. Ngasimakti matam chadre. Ngasimak yararoidra hangninglai. Adubu hangudre. Mana ibu yenglaga hairai. Nangna khalibadu ai khangi. Ai su madumak pamlambani. Adubu madu yararoi. Pungsi ayokre. Adugi mathakta Dr. Rao hojik unaba phanglaroi. Nakhoisu irai laina sanghaningde. Don't worry. Ngasidi wasu waram lagani. Potharuro. Hayanganta. Ai su satlage. Nangsu potharo. Nulungpao. Nangsu wararigani. Potharuro. Good night. Mahak satkre. Ekhoi anisu. Ekhoi gi katana. Satnare.